ngasi phong ki tuan tuan ma si phong sing digi Myanmar gi ba maroi ba I pok sin khongat saraga Manipur top channel gi maikei digi mem da share to zagi ahan ba maroi ba paw am oina lokhat saraga Myanmar da military lenga makha ta na sahi ani laiki gani haukiba February amada Myanmar gi elected government pu leba adugi military ni intukraba matung military junta lakhre makha ta na leba aduda military ne sahi ani lenga pai ra bayana leidi haina Myanmar military gi brigadier General Zaumin Tuna Fungdorakti. Paumi Singi Mamang Wangang Laduna Zaumina Makatana Fungdokibada, Leba Aduda, Hauzik Oiriva Pibam Asi, Sahi Amagi Manunda, Control Tonabuhonagani, Karigumba, Maduda Mai Park Travadi, Tataruk Makatana Leba Aduda Emergency Lautokani, Maduda Su Mai Park Travadi, Tataruk Ama Amuk Sangdokani, Madugi Matung International Actors Sing Kauraga, Leba Adugi Oiriva Pibam, Yang Halaba Matung, Nauna Election. Pangthoknaba khonagani leba asida hauji hauji miyoi kyana military lengakpu yaningdaba phongdoktuna khongjang kya sangsilib asi aranba khongthangni military nesu leba aduda amuk hana elected government ama lakhanana ba khonari hana leiramba elected government manungda amot pakya leibadagi government adubu inthukibani khongjang sangsin hiba miyoi singna military amasung police personnel singda ehenba thabak thoram kya satharakpadagi madubu control tawnabu honabada tangai phadana nomai kapkhibani makha tana miyamna khongjang sangsinba matamda ehenba thabak tawraklabadi makha tana nomai kapagi thabak satakhigani malemgi leibak kya da covid-19 na anawba saitheng piraklingai matamsida Myanmar miyamna lambida tholaktuna mi ka hena tilaga khongjang sangsinba si afaba thabak nate Miyamna afaba wakhalon ga loinana yum da lairabadi laiba aduda miyam gi oiba laingak ama athubu matamda lakpa yai paumi singna makata na hangkiba wahangi pakhom piraduna zaumina phongdokibada hauji maki oina Aung San Suu Kyi thadokpagi matana wafam amata khanaba laitri lakadoriba election da mahak saruk yaba natragana yadaba haibasisu mahakna hana tawkiba thabak singi makha pole karigama mahakna aranba thabak tawrambagi khudam phanglabadi maku sairak pigani hairi Panmayabadi, Hokiba February Amada Myanmar military na Aung San Suu Kyi na lusingba National League for Democracy gi laingak inthuraba matung Aung San Suu Kyi masayaw na state councillor kaya phajinduna thamkibani thaudo adubu yaningdaba phongdoktuna Myanmar gi miyamna lambi da tholaktuna paksana khongjang sangsinba hawrakhibani khongjang sangsiliba miyam amadi military ga muknabagi Thaudokta misam kya siankre aduga kaya amana asu apananghankre leba aduda military amadi police na sathariba miyot minai khang mangamdabadagi Myanmar national kya yumthangnariba laipak singda senthoraktuna sangjafam lawruga leidi hauji su Myanmar gi tuan ba mafam singda masing yamlaba miyam tholaktuna khongjang sangsinbagi thabak makhata na sathari Myanmar da leiba apikpa phurup singi oiba Kulai paiba lalhaubu singa Myanmar military gi mayokta lal hauragani haina phongdorakhiba leikre miyamna si iho aduda angamba mateng pangani haina phongdokpa leikre Myanmar da leiriba Arakan army singna military gi mathakta lan hauragani haina phongdokraba matung miyoi kya lalhulup asida sanglaktuna training tawba hokre haidenasu paw sina makhatana phongdoragdi yamnamak leibak thiba masum nungaitaba Thoningdaba thawdok sing Myanmar da thoklebisi Myanmar gi mot phongdok piramo comment box ta amasum makhasa tharak point atopa thawdok ama Myanmar da thokiba maruibe ipaw share tawjage Myanmar loi phukta minasi Myanmar troops singna kale protest camp ta attack tokre yamdrabada miyoi nipan sikre kun hena sokre Myanmar gi military lengaki army troops singna ngasi yum sagi nungalam daira sagaing region gi Kaleda protest ke akan memapam amani haina fazana khangnaraba Tarhan protest camp da asoba khulai singa loinana thomjinduna attack tokre armgi troop singa duna grenade singa masum machine gun sing sijinaduna attack tarokhiba aduda yamdrabda miyoi nipan hatkre masum kun hena sokre haina mapam aduda leiba likhun singa phongdokre Phakiba singdugi manungdagi tareti protester singni aduga amana manak aduwaida lepa misam amani haina atopa protester amana haiki asiba haksang singadugi manungdagi supnagi mangakhat ngasi numijung matung khaktada rescuer singna laukhatpa ngamkhi haina makna makhataki asiba haksang mangagi photo singma sumasagi sai kun gi manungda leiba naha protester sing yauna apokpa singi e pau mangonda rescue team amana pirakre haina Myanmar now da wangang lakiba maphamdugi miyoy amana haiki military government ki lanmi sing aduna maikai maridagi koishilaga
Tarahan protest kem adu attack toraki makhoi na machine gun sing amasum grenade sing purakhi haina mangna makhata ki army troops sing aduna protest kem adu ayuk pung mangaga minute niphug manga rom tabad attack adu hena kan khalaki troops sing aduna mafam adu da leiba mi lainariba yum sing dasu numai caption ki amasu mafam dugi clinic sing dasu red sataki amasum ayuk pung mapan taba phau attack adu sataki haina kalen gi myam na phongdokhi attack adu da miyoi kunlom sokre amasum yamdrabada miyoi tara fakhre military lengaki troops sing aduna ihan han boina mars kungani panda tarahan protest game adu thugaina bo hotna rakhi adubo mafam dugi miyoi singna mayum da saba sa tananabagi rifle single loinena makhoi masama ngakthokhi amasu makhoi bu tanthoknaba military junta na hotnaba mai pakpang ngamanki numit aduda lanmi sing amasum police na misa mari hatkhi numit tarani gi tungda tarahan protest game da anirak suboina ngasi military ni attack torokhibani town asigi khwaidigi sawa protest ki stronghold asida military na akan mamong na attack tawraktuna su kalenda leiba myamna military gi mayokta protest makha sathanaba ngase ayuk pung tararom tabada street singda amuk thokna rakhi online news site khunum thung barmisna kalenda army gi attack adu nongalamdai mamangdagi hauki haiki site adugi video singda rifle kapa high caliber khulai sing kapa amasum grenade pokhai basingi manba makhon sing taki attack aduda rocket propel grenade sing su sijinaki haina social media ra thaga narakhiba post sing su haiki adubu madugi khudam pirakide news site aduna kalimio haina su khangnaba town aduda yamdrabda miyoi tare sikre amasum miyoi kayamana sokre amasum phakre haiki town asigi apunma mi singi tangkhai henbadi minority yelhomi singi miyoi singi misi mina amasum phagibising yengsiliba assistant association for political prisoners ki matungina Aung San Suu Kyi elected government adu tanthokiba February amagi military coup adugi mayokta changsilakiba miyamgi protesters singda military lengaki security force sing haujuk phawbada yamdrabada protester amasu manakta lepa sing yauna yamdrabada miyoi songaga marfuga matoi tamthina hatkre mayai thangma Myanmar gi Mogok Yangon gi awang no pokta bago yauna ngasi yumjaga sanumita atai city sing amasum town sing da military lengaki mayokta numit khudingi protesting adu makha chata khi hainasu pawa man makha tana phongdorakli amasum luisila poina tentak pa atopa headline sing katang Myanmar gi maruyo pawma mayam da hapsaramge mayam lai fukta minasi Kalimio hairga sukhangnaba Myanmar gi Kale town anti-coup protesters sing masana sajab rifle sing paiduna security force ka thengnaba honari nongmai paiduna thengna maram oiduna security force na operation satakre security force ki action misam tare sikre amusum atopa kayana sokre haba pawmane adu yam pathok sabri soki plan ki viewers mem nang pigine amusum mem anob I paw he lebaga mem update pizaraki hausi ko eni mem matang sa kainalsi and thank you